yamna nungai ba masum yamna harau ninga oiba mayam anau nobo film mayam yengba phanglagani mayam content masang tang share tawjarake ngasi nungdangi oina film shooting hauba yana ba SOP laukthokre film shooting amadi TV program gi shooting COVID-19 laisana tha taruk hena le puraba matung ngasi information and broadcasting gi union minister Prakash Javadekar na shooting makha tana sathaba yana ba SOP laukthokre wafam si laukthokladuna Javadekar na hai matam kuina le puraba film amadi TV shooting sing hauba yana ba SOP sing asi laukthok pasi yamna nungai laibak asigi sel thum gi fibam da yamna sauna mateng pangduna lakli nauna haugadoriba chana kangnon asina camera 3U member loinamak mask upkani amadi social distancing sapsana ngakhanigani hainasu mahakna makhatana phongdokhi duga mayamana wo paulak update pi namba ngamna hona jarake hek ngamaga mayam health tips ki maramda share tawjarakani mayam du putanga minasi and thank you.